Indo Myanmar border da Indian Army na security thabak kankhatkre. Indian Army ki Director General of Military Operation DGMO Lieutenant General Rajiv Gaina Thati ki kunmari amasung kunmanga da Manipur laktuna Indo Myanmar border da lokalagliba security ki thabak amadi border infrastructure development singi yengsilamba matung Indo Myanmar ngangkai paring da Indian Army na ngak senbagi akanba thabak lokotpa hokre. DGMO Lieutenant General Rajiv Gaina Thasi ki kunmari amasung kunmanga da Manipur leiduna Indo Myanmar border da oriba security ki fibam kupna yengsinaba loinana border da paikaliba infrastructure development singi matangda review tauki border area da lal hobagi irang kankhalakpa amadi border da ain kaina khuchugulai sing pusilakbagi thabak chatharakpadagi border da achauba singnaba ama laklingai chayaksida Lieutenant General asi laktuna yengsilankibani mahangna Manipur da lairingai Governor S.A. Kumarbala State ki Security Advisor Chief Secretary ama Director General of Police ki mathang unaduna Manipur da oriba law and order ki matangda kupna khanaki mifam sing aduda Indian Army na operation chathanaba sem chariba hauji oriba security ki fibam amadi state asigi peripheral area singda oriba fibam singi matangda su kupna khanaki hairi State asida mahusagi punchida hanjal halangnaba Indo Myanmar border ki management ki thabak fagathanaba honaba military state administration amasung central agency singi puna khusamnaduna thabak tawbagi tangai fadaba wafam sing khanabaga loinana border ngak senba lalhoba sing thengnaba amadi Manipur law enforcement mechanism fagathanba military amasung civil authorities sing khusamnaba thabak tawminaba wafam chu DGMO gi maikaidagi phongdoklangki hairi India kaiba yaba lanjau lakadaba mali Manipur kananaba thaudang lauminabagi chiraba tanja haibadu ngasimak mangda taduna leiraba lamdam ama haibadu ngasigi yelhomi oriba state asigi miyamni haibasi yelhomi singna khangnarabasu masagi kananaba thiduna leiriba ngasigi lamdam asigi mihut oina thagatuna kakraba MLA singnadi khangsinadana leibagum tawriba asimakti Manipur gi yelhomi miyamgi oinadi yamna labak thibani amaromda Tushon manchonaraga suspended animation thamduna PR Salaiba matamda Lariba Manipur gi MLA sing maruoina Yelho Furuk ki MLA sing asina ngapru mamaida khujina siktuna leibaga manaraba matam asida karamba pambai thiraga nauna karamba MLA adubu CM oina khangadawri haibagi wahangna Manipur gi miyamna maruoina wahang oiduna hauji phong sana leiribani nakal amaromdana Manipur gi tampaki Yelhomi singna khulngak paisa sing phaba yaro haina Larakpa tha kaya surage haibadu ngasigi lamdam asigi miyamna khangnarabani aduga kari marangi khulngakpa thorakibano haibagi kholauna Manipur sinthungna paktaknana lepa leitana lauduna hauji leiribani asikuma state asigi ima ibel ise ichal maira baibi sing asigi kholau ase democracy chatpa leibang ama oiriba India lengangna tabi daba manbagi thawong chathaduna leiriba asimakti democracy chatpa leibang amagi citizen oibagi wahanthok leitabaga chap manare haibada haimanba thokloi khali maramdi haukiba kumja lisingani kulhumdogi me ahumdagi mitai singda atamnana landaraktuna maitagi yum kai mai thadokpa loinana mihat mihum chathariba kuki narco terrorist singi khutagi imalebak Manipur amadi ningsingba thoktraba matamdagi leiraglaba yelhomi sing amadi kangleipaki apunba saktam kaidana kanabagi damak thawai khubakta haptuna kathopal loinana thawna phana ireba kananaba honariba chamjaraba kanglaicha sing ase India lengangna phapam thokte khanbadagi ngasigi kanglai miyamna India lebakta laupam thopagi lauba maramna khulngakpa phaba yaro haibani haibase ngasigi India lengangna thamoi sengna khangpham thoi khali maramaduna kuki terrorist sing mapungfana laksilaba matamda amadi mitai singda landarakpa thingbaga loinana Manipur gi apunbagi saktambu kaidana thamnabagi mapung phaba thabak India lengangna lokhatpagi khudam thabak oina pangthoklama matamda lamdam asigi maira paibi imasingna India lengakta khulngakpa singna pairiba khulai pumnamak sinagi haibagi kholau tafam toi maduna taduna aranba tawba lamhen henba kuki singbuna kangkhatpa manbagi thawong makadana chathaduna leirabadi amukda oikhidaba mawongi India kaiba yaba lanjau lakadaba mali haiki SSS ka mari amata lainande Jennings ki security hapagi matangda uripong naurem thong polem lekaidagi Dana Chandra amadi Churchanpurdagi laisangtem kritingan bagi matangda KCPBWG na thamlagliba wafanga Smart Security Service SSS ka karigumba hiram amata da mari lainade haina SSS ki Secretary L Pratapna thadropa chirol man hairi chirol asina hai kumda lisingani kunmari gi Medara nethoida su hairiba mioi ani asina security hapigani haina shelchai haibagi lalholop asina press note ama thoraki madudasu SSS kamari leinade
chahi kaya miyamgi service mapung fana tawduna lakpa ase mingchat thinaba honarakpa nungaite. Maram asina kanagumba yaoloi amatana karigumba SSS bu mingchat thinaba amadi miyamna lana unaba tawbiganu. Manipurda laiba yaoloi amata bu SSS na singnakiba laite. Isan isagi humang mamalna suraga hingjaba pamba amadi amana amagi mateng lauduna chakotpa pamba office amani. Haugalakliba nahatsingbu masagi chanaba thabak piba asina SSS ki office ki thaudang chawna lauduna lakli haibaga loinana madungda office asibu lan uhanaba thabak tawbiganu haina appeal tawrakli. Arambai Tenggol khulai thadokre. Kuki singna amuk hana landaraklabadi Arambai Tenggolna touningba tawbada yanakhre. Manipurda tholiba irang asigi manungda State Army singdagi lut tawkiba nongmai sing numit 8 nigi manungda pikhalaknaba Governor Ajay Kumar Balana khangankibagi matungina ngasi Arambai Tenggolgi volunteer singna ahanba Manipur Rifles ta laktuna khuchukulai sing laingakta khuchinakre. Kuki singna maitaida amuk hana landaraklabadi Arambai Tenggolna touningba ta tawba laingakna athingba pidaba haiba wafamda yanaba purakre hairi. Ngasi nungtil pung 3 khara helakpa matamda Arambai Tenggolgi lutsingba sing yauna Tenggoloi sing ahanba Manipur Rifles ki camp ta laktuna khuchukulai sing security da khuchinaki. Arambai Tenggolgi maikaitagi khulai 294 pikhatkibaga loinana atai polam kayasu yauki hairi. Khulai khuchinaba lakiba adu Arambai Tenggolgi PRO W Robin amasung Central Military Police ki Commissioner Munindro Mangangna luchingduna laki. Khulai sing pisiluraga tholakpada paumi singna hangba wahangda Arambai Tenggolgi CMP ki Commissioner Munindro Mangangna phongdokibada ngarang Governor Ajay Kumar Balaga unabada Kuki singna demand tawriba separate administration piroi haibagi thajaba pirakpaga loinana Manipurda shanti hanjal halaknaba honabada Arambai Tenggolgi volunteer singna security singda mateng piba haiba wafam singda yanaba puraki. Masida natana Manipurgi loijing loyada lairiba kunching khunja sing amadi yumchingbu Central Force amadi State Force na cheksina ngak senduna thamgani haiba wafam chu yanaba puraki. Mahangna maka taraduna hai Governor ga unakiba duda Arambai Tenggolna khulai sing pikalakraba matungda karigumba Kuki singna maitai singda amadi mitaigi khul singda amuk hana landaba chatharakpa tarabadi makhatana Arambai Tenggolna masibu ngakthokjanaba angamba thabak laukhatpada laingangna ayaba pibigadabani haiba wafam thangkibaga loinana Governor nasu masida thajaba piraki. Loinana Arambai Tenggolgi yauna khul ngakpa singda General Amnesty piba haiba wafam dasu ayaba piraki. Arambai Tenggolgi oiba uniform da chathok chashin tawbada athingba pidaba amadi karigumba wathok amata lahendaba hainasu yanaki haina makhatana phongdoki. BJP MLA sing punchilaga laingak semnaba kanna honari. MLA KS Ibomcha miyamna pamliba popular government semnabagi sapchaba masing lairi. BJP MLA sing punchinduna atubada laingak semnaba honari. Miyamna su mateng pangbiyu haina lamlai kendragi MLA Khongban Tabam Ibomchana phongdokre. Wafam asi lamlai kendragi manungda leiba Pungdongbamgi Arubam Laikai Toma Leirak Water Supply Leirak Mamang Laikai amadi Wakambam Leirak block dropping tawriba amadi atopa Leirak singda concrete lambi oina semliba loinana tungda semnaba pandam thamliba Leirak sing yengsinbaga mari lainana phongdokibani. Khongchat aduga mari lainana Ibomchana paumi singda makhatana phongdokibada Chief Minister N Birena miyamgi khalaga February 4 Fam thadokibadagi haudik PR laklibasi loisinaba ruling MLA singna honaba yaba honari. Centerna atubada miyangi laingak ama thambirakani haibagi thajaba lei. Maming paningdaba political party kharana laingak leiringaida laingak thugainaba PR laknaba kana honakibani. Haudik PR lakliba matam asida laingak semu haiduna kholau lauraga miyambu chamamna hanaba honari. Makoina laingak pairingaida taroma fawa thabak sing kupsinduna thamba BJP laingakna tawba afaba thabakna fai haiba ngamdabasi thak yamna hantaba politics ni haiki. Poktaba mapana pubada machanupa laikidre. Tha chegi konmathoida Imphal East District ki Lamlai Police Station na konba nongada makha laigaida Poktaba mapana pubada machanupa laikidre hairi. Laikidraba machanupa dugi maming village sai 19 kawi hairi. Amaromda macha hatkibagi achuma wail pibiyo haina apokbi mamana mari lainaba authority gi pungning chishili. Thawdok asega mari lainana ngasi Imphal West District ki Nagamapal Kangjabi lairakta leiba belegi apokpi aribam somi sei 92 gi mapamda pangthokiba paugi mifam amada somina paumi singda hai mahak hana Dimapurdagi Samirdat Kobanan Manipuri amaga luhongbaga loinana machanupa amaga machanupi amaga leiri haiki. Tungda hanagi nan Manipuri nupa adu khainaraga mahagi yumda halaki adubu kumda 2019 gi September thada nongada makha laikai dagi Khongban Tabam Kiranda amuk yum palaki.
Madugi matungda machanupi amasu phangi. Tungda Kiranna somi amadi mahakna chelakpa machani aduda otpa horakibani thasigi taramapan amadi kungi lonaba hingda Kiranna bilebu makokta phubada sokpadagi saumbung PSC da pukhatuna laying chatharaba matung numit aduda yumda putharaki adubu nonganbada bilegi phibam phachilaktabadagi Jennimsta pukhatnaba honabada lambida laikhidabani tungda macha laikhidaba matungda mahakpu phajinduna mapamlonga paw amada phaunahankide Mabangi mina pawasi tanarakpadagi lamlai police station da thasigi kulumdoida complaint ama thangalaba matung mahak amadi mahaki machanupi puthurakibani mahaki machanupa harpada machanasu yare haijaraba Kiranbu athubada fatuna cherak pibiyo haina taksilakli Maharaja Sanajauba laisemadagi adela khochage Arambai Tenggolgi mathongna amasung mamalaibang nungsibagi asengba thamoido ikai khomnajari Koingamba kumandagi adela khochage Nongmaiduna te yamna maru oiridi aikoi hana nungsinaba aduni maru oiridi aduna madam kharadi chara namata charabasu ina lining improve ireba kanaba aikoi oisi Illegal organization kharana Kangpokpi police station da paisa demand tawbagi matangda SP Kangpokpi na order ama thokre Lisipriya Kangujamdagi abdela khochage Edigi ibungsingi thawna amadi ima laibakpu nungsijaba milu pirang chintaba kangaude nasal chongambadi honakibani ibudawna yaipabada pinabisanu Sensitization workshop angtokre lamdamasegi lairaba miyamna mateng pangbagi saruk amoina lengak achina paikalakpa thawrangi saruk amoina State Health Agency Manipurna sinduna numit ninigi oiba AB PMJAY amasung PMHST gi sensitization workshop ama ngasi City Convention Center da pangtokre numit ninigi oiba workshop aduda AB PMJAY amasung CMISD scheme asina anabasingda piriba mateng amadi khudongchaba kaya kumna mediagi miyoising amadi saruk yariba delegate singda khanganki scheme sing asina piriba khudongchabasing miyam hupna khanghanbada amadi mapungphana mai pakhanbada lamdamasida lairiba mediana asoba thodang lawhaningbagi apambasu ngasigi tharom asibu silli langliba official singi maikhaidagi phongdorokli